Lengang center da aroiba wa hainanaba khanaba hokre aroiba warep launanaba ngasimag MLA sing laknaba khangankre Manipur miyam ki kholau civil society organization singi pressure na maram oiraduna Manipur lengang na matam kuirabagi tungda center da numit taraga mangane gi matam tharaga aroiba wa hainaba lengak paibada yauriba minister MLA sing khanaba hokre Lenga ki oiba sabsaba firep amaga lunana warep launana bagidamag Manipur gi manung amasung mapanda laikiba ngasigi mifamda saruk yakidaba kukijo kangnuptagi lakpa sing natana MLA sing ngasi numit yungba fawbagi manungda si minister gi office ta lakadabani haiduna akanba paujel pikre Thazaba yaba mafamdagi fangba pawna haibada si minister secretariat ta ngarang numidang wairam pung 5 dagi numidangi pung 9 makhai Fawba pangthokiba lengak paibada yawba MLA singi mifamda MLA sing masing watpana maram oiraga ngasi numit yungba fawba yaithoknaba warep lawkre ngasigi mifam aduda NPP gi oina Zahelum Panmai NKC Independent MLA Sapamni Sikanta BJP gi MLA sing Sorokhaibam Rajen Thoksom Radheshyam Karam Shyam Kes Ragumani El Rameswar Paunam Brojen Nasingba Kharakhatnatana Atei MLA Minister Singh Sarukyaki Buari Ohoragadaba mifam aduda JDU gi MLA Abdul Nasir su Sarukyaki Pausina Makhatana haibada BJP gi MLA singi maraktasu hojik tokliba nai tanabagi thoktok sing asigi matangda apunba warep ama fawba lawba leiti haiduna social media da viral oirakiba amasung pause da phongnarakiba aduna maram oiraga lengaki oiba chapsaba firep ama lawnanaba yanakre Pausina Makhatana haibada lengak paibada yauriba MLA sing central government da tongan bu wafum khara thabak oina pangthoknaba cherol thagadori hairiba cherol adu numit taraga mangani gi manungda central government na thabakta onthoktrabadi MLA minister sing pham thadokpa amasung BJP thadokpani singba warep sing lorukpa yabagi fibam sing leire haina pawgi source asina makhatari MLA singi marakta khaibung tanaba manaba amasung apunbagi warep ama launanaba honabagi mahutta tokhai tana leiriba sing ngasi State Day gi thoram loibagi fawbagi manungda Imphal da yorakadabani amasung CM office ta report tawragadabani haina masa da telephone tawduna CM office ta gi khangankre haina thajaba yaba mafamdagi fangba paw asina hairi panba yabadi haukiba sahi gi December 5 dagi sahi asigi January 19 phawba numit 95 ni gi manungda kuki nako terrorist singna maitei masa punna kungataru hatkre aduga kaya amana sowankre masigi sumathakta yum kaya ama mai thakrabani masina maram oiraga maitei sing sawba hengalaklibani Greater Mizoram Naga Limgi Manglan Center gi wahi amana mami samhankre Myanmar ga lona bagangkhoi sing sambal kharagani free movement regime leireroi Amit Saha Mizo Accord Kukijo Kangbuna ngalingi matamdagi hongna Greater Mizoram amasung Naga singna Nagalim gi manglamba manglan adu Union Home Minister Amit Saha gi wahi pareng amana mami samhankre Myanmar amasung Kukijo singna kundariba India gi state sing punsilaga tokhaiba lengang amasemna ba thaurang matam kiya gi mamangdagi tawrakli thaurang asina Manipur da hojik mai hona sakli makhoida natana Naga sing su Silaga Nagalim Sengani haibagi wakalonda Mizoram amasung Nagaland government na ngangphei sambal khaba yaroi haina laukthokhrabani adumakpu Manipur gi State Minister Nongthomam Biren di Manipur da thokliba kanglupi irang asi ngamkhei sambal khadabana thokhanbani haina phongdokiba wafum aduba haujakti Union Home Minister Amit Sahana tabibagumna thokle Union Home Minister Amit Sahana Assam Police Commando gi passing out parade saruk yaraduna haikre madudi Myanmar ga lonaba border area sing sambal khargade amadi free movement regime FMR leiraroi border area sing sambal khananaba amadi Myanmar da changthok changsin yanaramba adu athingba thamlagani haina lauthorakliba asi Myanmar da nakal ani gi marakta sathariba lan asina maram oirga masing yamlaba Myanmar ge lan mising India da lepalaitena changsilakliba asigi yenglagani pawasigi matung inna India ga Myanmar ga lonaba border sing sambal khaga doriba si Bangladesh ga India ga lonaba border area gi mafam singda khariba sambal gumna khagani haukiba tha ahumlom asida Myanmar ge army chatruk rom henna border crossing tawduna changsilakiba adu yenglaga sambal khaba gi thaurang asi paikhalakpani hairi Matamatam gi oiba ipaw update singdamak miyamna channel asibu nungsibiduna like comment subscribe to wiramo